Boeing 747 plane ama take off tawgadawgi runway da chenba hauраklami leisinna pumam mamlaba runway asida plane gi pilot asina take off tawnaba thrust lever inkhattuna plane asi take off tawnaba hotnari speed asidagi khudakta amuk speed hantharakpa haibasi oithoklaroi adubu khanghaudana runway asigi leisin maragasida atopa plane ama lakpagi mami uraklami lakliba plane asisu Boeing 747 plane ni same runway asida take off tawgadoriba plane asigi maikai tamna lakli masigi thangnaba mikupta thokiba thodok adudi ningsinglubada akiba fawba thodok amani masida aikoina khangliliba asina thodok asi matau karamna thoklibano timing asida ATC air traffic controller sing asi kaidoraga leikhi aduga kari asoiba leikhibadagi aviation history gi most dangerous accident asi thokhibano thodok asi Spain gi Canary Island da thokhibani masibu miyamna ngasi Tenerife airport disaster haina khangnari marup mayambu DAshil 2.0 4Ever gi anoba video asida taramno okjari thodok asigi haurakfam asi thodok asi thokadaba noma watlingai 26 March 1977 numit asidagi haurakkhibani Pan Am Flight 1736 Boeing 747 plane asi Los Angeles Airport tagi take off tawrakhi plane asi New York da hana landing tawraga mafam adudagi passenger khara amuk puraklaga Canary Island gi Las Palmas city asida pairakadabani plane asi charter flight ni maram asina plane asi fully booked tawi plane asida tongliba passenger sing asi ayambana ahal ngaktani older passenger ni makhoi ayambana Las Palmas ki cruise ship tongduna vacation enjoy tawba lakpani Las Palmas asi Canary Island gi capital ni island asi Morocco coast gi around 100 km muk lapna leiba Spain gi southern most part amani mafam asigi tropical climate asina maram oiraga tourist singna yamna pamnaba mafam amani 1977 matamgi Canary Island gi fajaba asigi marumda achauba political tension amakhak lakhi mafam asida leiba MPA IAC kauba group amana Canary Island asi Spain dagi separate oina ningkha tamna leinaba irang haurakkhibani group asina khongjang kayada violence kaya ama tawkhi aduga group asigi khongjang asina maram oiraga aviation history gi most dangerous accident asigi haurakfam ohenkhibani Pan Am Flight 1736 asi New York ki JFK International Airport ta landing tawduna airport asidagi passenger khara puraga Las Palmas Island tamna pairakhi flight asigi captain na Victor Grubbs sahi yankhai ga taruk first officer Robert Bragg 39 years aduga flight engineer George 46 years flight attendant tarahumdoi ga loinana 380 passenger plane asida tongli plane asi Atlantic Ocean lalaga pairakli aduga accident thokminagadoriba atopa plane KLM flight 4805 Boeing 747 plane asisu Netherlands gi Amsterdam airport tagi Canary Island gi Las Palmas tamna pairaknaba ready da lerami plane asigi captain Jacob 50 years old first officer class 42 years flight engineer William 48 years amadi flight attendant Taramathoi ga loinana passenger 235 tongli KLM flight 4805 asisu Amsterdam airport tagi take off tawraktuna Las Palmas tamna pairakli KLM flight 4805 amadi Pan Am flight 1736 plane animal Las Palmas tamna same timing da paisilaklami aduga numit asida timing asimaktada Las Palmas airport ki terminal building amada miyoi ani khak laklami makhoi ani na flower shop amagi mamangda bag ama thamlamlaga makhoi ani tuminna satkhre lotkhre adubu bag asigi manungdadi time bomb ama yauri nungthil gi pung ama taba matam swaida Las Palmas airport ki reception da call ama laklami call torokliba miyoi adu makhoi MPA IAC gi miyoi singni hai group asi video asigi horokpada fankhiba group aduni aduga phone torokliba miyoi aduna asumna makha tarai next 15 minute da Las Palmas airport asida bomb ama pokhairagani hairi paw asi hek tabaga airport staff singna mikup amata chonthadana airport asida leramba miyoi pumba safe oigedaba mafam singda shift toktokhi aduga 15 minutes hek fabaga airport asida bomb pokhai khibagi ahoba makhol ama takhi bomb pokhaiba asida airport asigi terminal building gi floor ama ningkhai khi thodok asigi matungdagi airport asida tawba activity khudingmak cancel tokhi aduga airport asida landing torokadaba flight pumba
ꯑꯇꯣꯞꯄ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯑꯦꯌꯔꯄꯣꯔꯠꯁꯤꯡꯗ ꯗꯥꯏꯚꯔꯠ ꯇꯧꯈꯤ꯫ ꯑꯦꯝꯁꯇꯔꯗꯥꯝꯗꯒꯤ ꯄꯥꯏꯔꯛꯈꯤꯕ KLM Flight 4805 ꯑꯁꯤꯁꯨ ꯂꯥꯁ ꯄꯥꯜꯃꯁ ꯑꯦꯌꯔꯄꯣꯔꯠ ꯌꯧꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ATCꯅ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ प्लेन असी टेनेरिफ आइलैंड की एयरपोर्ट लैंडिंग तौब तारमी। टेनेरिफ आइलैंड की एयरपोर्ट असी लास पाल्मस तकी 110 किलोमीटर लापी। KLM फ्लाइट 4805 की पायलट असीना नुंगथिल की पुंग अमगा मिनट 19 चटपा मतम स्वाइदा टेनेरिफ एयरपोर्ट की रनवे नंबर 30 दा लैंडिंग तौखी। सेम टाइमिंग असीदा न्यूयॉर्क तकी पायरखिबा पैन एम फ्लाइट 1736 असीसु टेनेरिफ एयरपोर्ट ता लैंडिंग तौरक्लमी। मसी नतवा अतोपा फ्लाइट कया अमसु लास पाल्मस तकी टेनेरिफ एयरपोर्ट ता डाइवर्ट तौरखी। तबना टेनेरिफ एयरपोर्ट असीदा मी मसिंग हेनगलक्पा फ्लाइट लैंडिंग तौबा मसिंग हेनगलक्लमी। टेनेरिफ एयरपोर्ट असी एटलांटिक ओशन की मनाक नक्पा हिली एरिया दा लैबा एयरपोर्ट नि। एरिया असी अयामना चिंग सिंगना कोशिलगा लै। मरम असिना एटलांटिक ओशन दगी पाइखलक्पा वेपर सिंग असी चिंग सिंग असिदा यैबदा यामना थुना इंगथरगा लैचिल ओली। मरम असिना आइलैंड असिदा खंगहौदना लैचिल थाजलक्पा असी अदुमक नॉर्मल ओइना लौनै करिसु खनदे। KLM फ्लाइट अमदी पैन एम फ्लाइट अनिमक टेनेरिफ आइलैंड दा लैंडिंग तौरक्पा मतम अदुददी विजिबिलिटी असी फजना उरी करिसु अकाइबा लेरमखिदे। अदुबु ngaiहak लेरगा एयरपोर्ट एरिया असिदा लैचिल खंथा थाजिलक्पदगी विजिबिलिटी असी अदुकी मतिक हंथरक्लमे। एयरपोर्ट असिदा लैंडिंग तौरक्लिबा पैसेंजर सिंग असी मफम असिदा कयाम कुइना लैखिगनी हाइबा खंगद्री। मरम असिना प्लेन सिंग असिदगी पैसेंजर पुंबा कुमथलगा एयरपोर्ट मनुंगदा थमखि। टाइमिंग असिदा KLM फ्लाइट 4805 असी लास पाल्मस ता कोना रिफ्यूलिंग तौदनबनी हाइदुना टेनेरिफ एयरपोर्ट असिदा रिफ्यूलिंग तौनबा होटनरमे। प्लेन असिना रिफ्यूलिंग हेक तौबा हौबगा लास पाल्मस एयरपोर्ट असी ओपन ओइरे फ्लाइट पाइरक्पा यारगनी हाइरक्लमी। KLM फ्लाइट 4805 अमदी पैन एम फ्लाइट 1736 अनिमक पैसेंजर ऑन बोर्ड तौरमी। अदुबु KLM फ्लाइट असिदी रिफ्यूलिंग तौरिबनिना टैक्सी वे असी फ्लाइट असिना ब्लॉक तौसिंदुना लेखी। टेनेरिफ एयरपोर्ट असी अपिकपा एयरपोर्ट ओइबना एयरपोर्ट असिदा रनवे अमा टैक्सी वे अमा अदुगा टर्मिनल अमखक लै। हौजिक अखोइना वीडियो असिदा उरिबा असिमकनी एयरपोर्ट असिदा रस ओइबा मी चिनसिलक्पा हाइबसी एबनॉर्मल ओइ। KLM फ्लाइट 4805 रिफ्यूलिंग तौरिबा असिना मरम ओइरगा पैन एम फ्लाइट 1736 असिसु टर्मिनल दगी थोकलक्लगा रनवे दा चटपा यारमखिदे। मरम असिदगी KLM फ्लाइट 4805 असिना रिफ्यूलिंग लोइद्रि फाउबा पैन एम फ्लाइट 1736 असिसु टर्मिनल मया असिदा ngaiduna leinaba order piraklammi। पुंग मरीगा मिनट 95 चटपा मतमदा KLM फ्लाइट रिफ्यूलिंग तौबा लोइखी। मसिदगी एयर ट्रैफिक कंट्रोलर ATC ना KLM फ्लाइट असी रनवे असिगी एक्सट्रीम ईस्ट साइड ता चटलगा अमुक 180 डिग्री टर्न तौरगा टेक ऑफ तौनबा रेडी दा लैयु हाइरक्लमी। मसिगा लोइना पैन एम फ्लाइट 1736 असिसु रनवे असिदा KLM फ्लाइट की मतुंग इनरगा C3 एग्जिट ता टर्न तौरगा टैक्सी वे दा नेक्स्ट टेक ऑफ तौनबा ngaiduna लैयु हाइखी। मरमदी रनवे असिदा KLM फ्लाइट असी हाना टेक ऑफ तौगदौरिबनी। रनवे असिदा हौजिकी ओइनदी विजिबिलिटी असी अदुकी मतिक लो ओइरी। KLM फ्लाइट असी स्टर्न साइड तगी 180 डिग्री टर्न तौदुना टेक ऑफ पोजीशन दा लैखी। पैन एम फ्लाइट 1736 असिसु रनवे असिदा तपना KLM फ्लाइट की मतुंग इनरक्ली। अदुबु विजिबिलिटी लो ओइबा मरमना C1 C2 दी उरमलगा C3 असिदी उहौदबदगी हेंदोकलगा लाखी। पैन एम फ्लाइट असिना C3 यौद्रिङै C2 हेंदोरक्पा टाइमिंग असिदा KLM फ्लाइट असिगी पायलट असिना ATC दा मखोइगी KLM फ्लाइट असी टेक ऑफ तौरगे हाइना परमिशन निखी। टाइमिंग असिदगिनी बैक टू बैक कंफ्यूजन होरखिबा असी कंट्रोल तौरदगिसु रनवे दा लैरिबा प्लेन अनिमक फजना उबा फंगदे। अदुगा मतम असिददी एयरपोर्ट असिदा रेडार सु लैते। ATC दगी KLM फ्लाइट की पायलट असिदा टेक ऑफ तौरबा मतुंगदा करंबा रूट ता पाइगनी हाइबना चिंगबा इंस्ट्रक्शन कया आमा पीखी। अदुबु इंस्ट्रक्शन असिदा KLM फ्लाइट असी टेक ऑफ तौरो हाइबगी परमिशन दी यावरमखिदे। KLM फ्लाइट की पायलट नदी मखोगी प्लेन असी टेक ऑफ की परमिशन फंगलबनी हाइना खंखी। मसिदा KLM फ्लाइट की कैप्टन असिना We are now at takeoff हाइना रिपोर्ट तौरखी। अदुबु मसिदा कंफ्यूजन ओइरिबा असी तसेंगना KLM फ्लाइट की कैप्टन असिना We are now at takeoff हाइखिब्रा नत्रगना We are taking off हाइखिब्रा खंगहौरमखिदे। अदुबु मसिगी पाउखुम ओइना ATC दगी ओके हाइना पिरखी। अदुबु सेकेंड अनी अहुमगी मतुंगदा ATC ना क्लियर तौरखी।
stand by for takeoff I will call you masi haibadi plane asi take off torakiganu haibani adubu ATC dagi message asi KLM flight ki cockpit fawba yoroktringay marak asida runway da C3 gi manak yoksilaklaba Pan Am flight asigi pilot asinasu conversation asi taraba matungda ATC da message ama tharaklami we are still down the runway air traffic controller na KLM flight asi standby toraga leikhinaba message tharakpa same timing asida Pan Am flight agi we are still down the runway haina message pirakpa asida ATC gi wakhalda KLM flight agi hairakhlibani haina khanki ATC nasu Pan Am flight asida nakhoi C3 exit turn hek tobaga inform toro u hairaklami masida Pan Am flight ki pilot nasu okay haina reply tokhi adubu Pan Am flight asidi low visibility namaram oiraga C3 exit asi hendoklaga laklabani timing asida nakal amarumdadi KLM flight asigi pilot asina ATC dagi take off permission fanglabani khanduna plane gi thrust lever inkhatlaga take off townaba hotnarami leisil thaba asina maram oiraga visibility asi around 300 meter muktagi hena uba fanglamkhide KLM flight 4805 asidi take off townanaba high speed ta chelaklabani timing asida Pan Am flight asigi pilot asina leisil maraga sida KLM flight 4805 asi मखोइना लाक्लिबा माइकै असि तमना चेनसिलकपा असि उरम्मि Pan Am flight की pilot asina मखोइगी plane asi atopa direction da leithoknaba yamna kanna honakhi adubu matamadudi yamna thengmankhre KLM flight 4805 asigi yet thangba engine asina Pan Am flight 1736 ki first class portion asida thomjinki KLM flight asi 150 meter muk lapna paithokhi masida KLM flight 4805 asi mayau horaga pokhairaklami maramdi KLM flight asidi thawpik thanna han khibada ngairibagini plane asida tonglakhiba mioi 248 midna kupada maina chaktuna sikhi adubu Pan Am flight 1736 ki maning thangba area da tongliba passenger sing asidi kari tawribano haiba fawba khangdaba yauri Pan Am flight asida tonglakhiba first class passenger sing asisu khudakta loinamak sikhi aduga economy class ta tongba passenger kaya amasu asok apan nangki 20 feet muk wangba plane asidagi fawba thawai hingkhaunaba chongthanarakhi Pan Am flight asida tonglakhiba mioi 396 asigi manungdagi mioi 61 khaktamak hingokhi thawdog asida mioi kaya hena kalhawai yabani adubu leichil thabai henmankhiba asina accident thokliba asi fawba ATC na uramkhide manak nakpada leba plane amadagi paw pirakpadagi khangkhibani rescue team asisu leichil na maram oiraga yamna thuna movement tawba ngamlamkhide thawdog asida mitna kupada mioi 583 asi thawai mangkhi investigation tawbada plane ani asigi cockpit voice recorder pumba examine tokhi investigation adudagi fanglakhiba details pumba aduni hojik aikhuina video asida uriba tariba singasi investigation team singi matung inadi thawdog asida chain of event ama leiri hairi ihan hanbada Las Palmas airport ta bomb pokhaikhiba next ta KLM flight asina refueling tawbadagi taxiway block tokhiba karigumba block toromdrabadi Pan Am flight asi hana take off tawkhradabani masigi matungda khanghaudana visibility low asilakhiba aduga Pan Am flight asina C3 exit miss tawkhiba asini thawdok mayam asi punchilaga aviation history gi most dangerous accident asi thokhankhibani adubu investigation team na thawdok asigi responsibility asi KLM flight 4805 ki crew member singni haiki maramdi makhoina permission yaudana take off townaba hotnaramba sinani Tenerife island gi disaster asi entire aviation industry asigi wake up call amagumbani thawdok asigi matungdagi aviation industry asida ahongba kaya ama purakhi marup mayam ngasigi di wari asi matang asida losilage mayam gi demakta anoba video ama muk puduna laksage